अहानबदा ngarang sarona pung apalom tarakpada loitang khunaugi masagi se yangkhairum suraba laishram kaman apapa lekhidraba el kumadan kawma miwema Leimakhong gi buffer zone landuna gari masama tona sanction gi bidigi mari makhong khangmang khidra haidi thaudo sugi pauta badi maki khungul libi gi thabak sathaki adubo ngarang numidang sarona pung taramathu gi minute kun tarak phawda maki langna langjin khangmangamdri adumaina mak CCTV footage gi matungina mak Leimakhong gi buffer zone landna sanction khaiba phawbri confirm tawre haidi Amaramdana Leimakhong the Labour Military Engineering Services MES ki makhada suba thika gi thabak yeng musat khibani mahak ngarang digi Leimakhong Army da sangkhraga thiba khangkhidre hai henasu paw mun makhatana report tawri Amaramdana Lisipriya gi account hingat hanana ba wakalak padagi case lakhut khayari Lisipriya kanguzam gi Facebook amasum ACE ki social media account sing thingjin khibadu ga mari lainana ma ki account sing adi hingat han bi waina angang oiribi climate activist asigi apokpi ke Vidyarani Devi nga Manipur Commission for Protection of Child Right MCPCR hokat bakleri hiramasuga mari lainana commission nasu case am lakhut kre hari Lisipriya ge mot sileba council adugi wa taraba MCPCR na Manipur government ki home department ki commissioner da Lisipriya gi accounting things in ki padugi akupama role ama December mari fab gi manungda piraknaba directive piki case asigi mathang hearing December mangara lep le hain supaw mun makhatari amarom social site oriba Facebook ta Ibotombi sakakpamna thagalakpa post ang katang mayam da share tawjagi Leimakhong mapan gi damak thamoi sui makhoi gi damak kem ani aina donate tawjari amadi education da aina amadi sagakpam family na mating pangjari Manipur ima lebak sida tariba pirangsi mayam sangdana amukta themsi Isa uhum pokera tara pokera sapmana na yingbiu Rajana aigi thawaini aigi punamakni Ahanbada Kangla Paugi editorial mayam special content moina mayam thamjage Narco warfare ki landa lenga ki lusing basing thukrabra Refugee sin cookie zau narco terrorist singa sibu sawgatuna inot piriba cookie MLA tarani India ki awang nang pok sidai border state oiriba Manipur gi apun saktam thugairaga narco terrorist singi oiba tokhai ba laibak sem na landa aduna Meitei miyam butam thiba mihat mosque sathariba sida inan mapunglam lenga na karisu tawbungam na lairiba si lebak thibani lani khusu khulai matik sana paiba migrant sin cookie zau terrorist na param kaina Indo Myanmar border lana sangsilaktuna India ki mathakta war crime sathabada India ki BJP ki Narendra Modi na lusingba NDA lenga amadi state asigi BJP ki N Berena lusingba lenga na wangang mangamdana lila yengbugum tumina lairibasi yelhomi Meitei singi kangkhul malem gi laimai gi mutkiba ngaidi bra haiba wahang leirakliba asida ngakpham thokte India gi lengak pathap Constitution singnaduna state lengakti yauriba cookie MLA tarana Manipur gi mathakta landari ba terrorist singa punna lengona duna satmina ba amadi apunbagi saktam thugaina bokhona bagi ngakpi ba yadraba mara leirabasu makoi gi mathakta logi ba action lokotpa ngamdaba sigi nunggi ba kari maram leibagino narco warfare gi drug ki lang thuduna drug addiction oibagum lengam sangam dabadagi tumina laiba oirabade makoi singa si rehabilitation center thamduna matam sana layeng pathap sathahoba sungme narco warfare gi langda thuraba mioi sing ayamba drug addiction oiduna tinjang kaijangba oiduna maraibak amadi miyamgi yaifona ba khanmangam dabagi mathakta crime sing sathai habisi miyamna khangi asiguma narco warfare gi langda thuandaba miyam maruina mapa mama ahal laman amadi tungi khanba lairik laisu hoiraba mioi singna masa masu amadi haurakliba naharol singbu ngakpi senbegi thabak sathane aduba Manipur sin cookie Zaugi khulai paiba narco terrorist gang khutpu amana narco warfare sathaduna lamdam asigi miyam da natana laiba asigi miyam punama draki ipakta lufuna na bokhona ba madi laibak thugaina ba war crime sathari basida lengak lon gi thogai pang ni lusing basingna tumina yengdura leiba haibasi draki langna thukraba haiba singna bowang lerakpa haibasi hona sani laibak paiba di yawa cookie MLA tarana narco terrorist ngi lanjang da sagatuna mara leijada ba pikliba angang mairoi sing yauna miyamgi mathakta drone gi bomb thadaba missile kapsin ba madi phaduna puraga tamthina mihat maska satharba phawba leba asigi lengak lon pai belusing busingna kayam kuina makoi bu free thaduna laikhigadagi habisini lengak tagi senthok khibduna lana sida sagoli be MLA tara ki manung dagi BJP gi MLA Paulinlan Haukipna
सिंगनबा मत यावदन जिरीबम की जकुरा दोर को की तेरी सिंगना था निपान की अंगा अमा यावन अंगा उहुम अमदि नुपी अहुम पुना मियोय तरुक फाख्रबा मतुंग तामथीना हलखिबा थौदोदु लमन खुंबने हाइबु वाफम हाइबा ngamlibasiगी खंगब ngamlibadi लान असिगी मास्टरमाइंड हाइबसिनी लांदाबद यावरिबु कुकी एमएलए तरा अमदि मखोइना खुलाई ओइने सिजनरीबा टेररिस्टसिंगी मथक्ता लेंगाना लखतफम तोपे एक्शन लखतप तौदना योक्तुना थंबा हाइबसि लान असि पॉलिटिकल गी लक्तुनबा प्रॉक्सी वाने हाइबदा हाइमा मथोरय लान असिगी वरोइसे लैतबा लोइखम नाइदबा लांथोक ओहेंदुना मितै मियामबु तमथीबा मियोट मिनै मिहात मिपुन सथांदुना मितै मियामना खांग ngamlaktaba madi hingbada woraklaba matamda manipur gi manungda refugee singi oiba tokhaiba leba ama piraga warusin purakani haiba oirabadi madu fudita mangjong chongbo oina tokani manipur gi yellow mi miyam gi wakhal singli nauri amadi lu tongda seliba I amasung wakhalonda marebak maramdam nungsibigi uhul sagonaduna lakhrabani इसम समन हायरबदा निंग तमना हिंगबा अपुनबगी सक्तम ngakpa marebak nungsibigi addiction oikrabani marebak nungsibigi addiction oiraba furup asigi miyambu narco terrorist ke langna thungkraba miyoisingna kaidongai da namthaba ngamroi yellow misingi lu tongda seliba isel kanamata na thingma ngamroi india gi lusingba sing manipur gi apunba saktam ngakna bo honabigi mahut masieta na thugaina bo honaba tarabadi furup asigi saktam ngakna bigi dama yellow mising nungsiba ngamba yumlona balai boxing gi mateng lona bo honarak loi haning aliti phibam asi o heloi haiba tarabadi india gi apunba saktam da maning marang ba thonana ba india gi lusingba singna asumba oil gi firep lawduna yekna ba masak khangna lokhatpam tok thabuk lokhatpam thui manipur gi yellow mi singburoi tamburoi singi maraiba nungsibada addiction oi manipur thugaina ba landarak li sin ko kinar ko terrorism gi drug addiction ni haiba kangla pau gi editorial mem special content moina mem da thamjari atopa pau madana parliament ki nungzumi pham adani bribery amasu manipur gi wapham digi house ta sarang na bathok nu yum sakase numit fauba mi pham ei thokre panam paukse digi parliament ki nungzumi pham gi ngasi ahan ma numit opposition gi make digi adani bribery case amadi manipur wathok ki wapham khanana ba pukhalakpa digi house ta sarang na bathok digi rajya sabha amasum lok sabha mi pham khangtap ta leptuna lakliba yum sakase numit fauba mi pham ei thokre amaram na house ki proceeding kahele haiduna prime minister narendra modi opposition bu moral sikhe December kun phawba sathakadaba parliament ki nungzumi pham ngasi digi hokibaga loinana ngasi ahoba numita lok sabha amasum rajya sabha animakta house ki proceeding sathaba horakpaga opposition ki makai digi protest toraktuna sarangnaba tholakpadagi house animakta yumjakasu numit November kun gatare phawba adjourn toki ngasi numit jungbada lok sabha gi mipham hek horakpaga sarangnaba tholakpadagi presiding officer Sandhya Rena yumjakasu numit phawba mipham toki House की proceeding हेक होरकपगा opposition की माइकैदगी मणिपुर इशू अमसुम अदानी group charge तौरीबा bribery case की खननबा demand तौदुना protest तौरकपदगी सरांगनबा थोलकिबनि पृथ्वी की ख्वाइदिग इना खुनबसिंग मनुंग अमा ओइरिबा गौतम अदानी अमसुम मियोय तरेट की मथक्ता ममांग चयोल US prosecutor न मखोय की मथक्ता सेंजा थुमजा की मरा लैरे हाइन मराल सिकिबनि Power supply की deal amaga mari lainana Indian government officials sing the Adani group na $1 million saniga humfuga mga piki haina moral sikibani adubo SARS adu yumpham yaudi haina Adani group na kanai yakidabani hayeng November kunga taru constitution day oibana parliament ki house animak session lairoidabani Rajya Sabha ki oina suningtha mipham gi ngasi ahoba numita Adani group siriba moral adu ki matang na khananaba opposition na demand torakpadagi mipham gi marak lushindana Loshinduna makata na yumjakasu numit phawba miphame thoki ngasu nungzu mipham gi ahobu numit handaki Lok Sabha mikhal mai pawlakhiba MP aniyauna laikhidraba house ki members sing de ikai kumnabu utuna ahanba pung ama mipham azon toki Congress President Malik Arjun Kharge na ex thadorapa oral amada ngasi parliament ki ningtha mipham haure khwaidi ki maru oibadi malem gi leba kya gi mamang India gi mingsa thiningai ama oiriba Adani group ki mathak shirakliba bribery case sigi matangda lenga asna kupna khanana ba mathau tai aikhoi monopoly pamdi cartel na ral tawba leba ama oheningdi amasum private sector sing sa manana khudong saba piduna competition tawnaduna healthy market ama leiba haibasi Congress ki apamane haidi amaramda parliament mipham gi mangoina mausagum prime minister na media da people world da parliamentary proceeding khudima India block na hanjin ayat pa akai ba pi haina moral sikhe parliament khanadana ba samar hanjin miyam na reject tawraba su makoina wakhal ta ba sungam ngam di haiba block pu moral sikhe
Leingaki wapham di handaki ningtham mifam asida nauna karakpa MP khudima wa ngangnabigi khudongchaba phanganba sini hainasu Prime Minister Narendra Modi na phongtokhi December 10 phawba phamgadoriba parliament ki mifam ningtham mifam asida Narendra Modi na lusingba center lenga asina Wakaf Act Amendment Bill yauna puna Bill 13 putoktuna khananaba thorang toribani Bill 13 asigi manungna Bill manga mana introduction consideration amasum passage ki list yauri duga Bill 13 na consideration amasum passage ki list yauri hainasu paus na makatana phongdorakli Makasa tarakpo na to pawn lebak nga kadaba mathau tawgadaba singna tawraktabadigi miyam ihau horakpani ke is joy kisan Leibak nga kadaba mathau tawgadaba singna tawraktabadigi miyam ihau horakpani haina thangmaiban kendrigi MLA khumaksam joy kisan phongdokre wapham singa si khoya thongda leiba Tombi Sanai School da kendra sigi miyamna handak MLA gi yumda ama ata thokiba singa dugi mating pangba lakpigi pangthokpa thoramda phongdokibani thoram adura tagdogi maru eba thawmi sing laikai gi miyam saru yakhip MLA na makha taradun hai miyamna hawribi ihau asi tawpham thokpani mak miyamna haiba thabak thoram khudimak pangthoknaba kendra sigi miyamna mihut oina thagalakpani adubu leibak nga kadaba mathau tawgadaba singna tawraktabagi miyamgi ihau asi horakpani haibadu yase Jiribam gi leibak thiba thawdo adura pendraba miyam lengak pairiba singna thabak oina pangthoroktabadagi khosaunaraba miyamna horaktuna mapi mapa oiba singda tainarakpani sawpham thokti Lairik tamlaga laigadaba masagi thabak tawgadaba mahiroisina khutta khulai paiduna iramda masibu ngakli leibak nga kadaba singna mathau tawraktabadagi miyam saunaraktuna iho horakibani adubu ona tainabada yum manungda laaliba laining thau laimarel amadi natkyeba thajana lasariba ibudau pakhang babu thugai yai khaidun amata thuolamba si MLA amada tainaba lakpa mande isoda tainabani lawi miyamgi iho waibis khangaude tambangamde dubu yariba makai miyamnasu amang ata thuondringai wari sanana bo hanaminasi miyamna pendabigi yumna thomjilakpani mapi mapa amo oibigi tainafam thokpani dubu lanthum manga takhan mari tawgum seki mangna hai kari tawraga sakhotkani kari tawraga miyamgi yaifogani haiba puna phaminaraga tathoksin tawminasi thaba ama mai pakhanchi hairabadi apunbagi oina apunbagi oiba khongjang changsinminaba tangai fadaiki lamdam asidi economic blockade matam sangna tawrakpana miyam hak thengnana wa kham thengna wanari Blockade hanglakpa tanjada relief camp singi nongmada sangdaba yadraba potlam sing laisinduna maaki mayumna thamani adubu laibak thibidi miyamgi ihawdura relief camp gi pochai singsu amang ata thonki kendra asigi sako tharangi khanba mahakumba lusingba amagi pochai sing amang ata thogalakpada kendra gi miyamna penakidi maramaduna haunaruba naiduna kendra sigi miyamna angamangamba senkhainaduna puna lupa lamaga lising maudraga mari romating pangbirakhi adubu MLA na panglakliba senpham sing adu mateng oibana ishorgi semjin sajinanaba lupa lising kaktamak lahoraga arema senpham sing adu tagdogi sako thorangi oina semga saganabagi dama committee ra khusinaki tilliba miyamnasu makna lau tawruba thabakudima maipako oisanu hanige papaujal pikhi Tendang nato papaw mana CRP personal sing holakpa leptri Jiribam da langa mari lainaba thawdok sing mathang thoksilakpadigi Ministry of Home Affairs na state asida ahenba CRPF ki company yangkai gi personal sing thajilagani haikibigi matungina BSF amasum CRPF personal sing bu Indian Air Force ki flight sing na holakpa hokraba matungda ngasi Imphal Airport da CRPF ki company ma ki personal sing holakre hairi su paw mana makhatana phongdorakli ado tentang na sumna mayamna thamjaramge duga haujiku iladi mayam paus matanga sa lusinjarage amasum mayam puna anauba update ngamina sena channel sigi mekedi gi mayang phamda makhatana thamjari mayam puna anauba update ngamina si